अखोई का देश मथक तक को मथक सिंगर को पेदा सामने लाइव ngam दिल्ली दे लाइव मी के कमाई तो ना मखन खंजरा दी मामे ओके मारो तो इदा ओके हेलो गाइस आम मतंग ngasi kangleipak viewer member taram noksari aduga ai ngasi blog side de miyam na haide ai gi viewer member ai subscriber miyam na request to bra puda dui matung ina thagat chabne haide alu arun gi full video to thagat pro no mayam request abe to si video da ina mate khra chagi dana adu da ge goma ja ina khwai de pamjaba misak amane ai na youtube channel hangringa da isai mafam da ma dum thingne ba do ai isai chung yeng ba mangon da yen do na ni isai toram maga de mangon da yeng ana yeng ma dum matik nungai ma gi entertainment khupi ade mangon da top top talent am yaw dari ba manung da ge tamba da hairoi da talent ga yaw ba ado ma ki youtube channel ha ga mangon da subscribe to ba ai gi subscriber ne ba mahak se ma ja ai na ta ba ai je mahak ki subscriber ada yeng matik nungai ba adu mai na toroga adum la kada adu me tu jo ine video na ma hoi mai jo mai oi ba personal oi ba youtube channel ma hangjam ni na mi ma gi ekta masai aya ba yaw na video thaga pa khop no ai te na adu ma tik to kadang thaga pa ne ba adu ga ai na mangon de request to mai na mayam am la ai khot lai ka mai tong sigam ta ai na watch text to matam da sida aya pe adu da mukta am ko songo alu arun thank you so much video thaga pe da mukta aya ba pibi ba da mukta ai channel la adu ga ओके आई वीडियो जे फोन दे नमने मेति क्या सेंग ओइ गोमब्रा दो दासोरी न बु खंगे बाइदे सिगे अलू अरुण जे कनानो कमाई तो के खोत के ना अदुगा मेति क्या सेंग रो अदुगा दासोरी गा महा का आइदे मति अम तंग तोमिनब दो आई दासोरी जो मा की डांस तो नुंगा अस खंगे हारो के वांगांग रो से वीडियो जे येंगा खंगने अदुगा येंगा मे नुंगा ते दो हाइब्रमबो अदुना वीडियो दो मु So, my man, you are my man.
ꯃꯁꯤ ꯗꯥꯏꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯅꯤꯡꯉꯤꯁꯦ ꯍꯥꯏꯗꯤ ꯀꯝꯕ꯭ꯔꯥ ꯃꯥꯁꯦ ꯀꯝꯕ꯭ꯔꯥ ꯌꯥꯝ ꯊꯤ ꯅꯦꯒꯦꯇꯤꯚ ꯁꯦꯟꯁꯇ ꯈꯟꯕꯤꯕ ꯌꯥꯎꯋꯦꯕ ꯀꯃꯦꯟꯗꯁꯨ ꯑꯩꯅ ꯌꯥꯔꯤꯒꯩ ꯀꯃꯦꯟꯗ ꯗꯤꯂꯤꯠ ꯇꯧꯕꯅꯦꯕ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯁꯤꯗꯔꯛꯄ ꯑꯩꯉꯣꯟꯗ ꯍꯜꯂꯛꯄ ꯈꯨꯗꯤꯡꯃꯛꯇꯤ ꯑꯩ ꯑꯗꯨꯝ ꯊꯝꯃꯤ ꯁꯨꯡꯀꯛ ꯀꯛꯊꯠꯇꯦ ꯑꯗꯨꯕꯨ ꯑꯩꯅ ꯆꯠꯂꯨꯕ ꯃꯐꯝꯗꯨꯒꯤ ꯁꯤꯗꯕ ꯍꯥꯠꯄ ꯑꯗꯣ ꯅꯦꯒꯦꯇꯤꯚ ꯔꯦꯁꯄꯣꯟꯁ ꯂꯥꯛꯄ ꯈꯨꯗꯤꯡꯗꯤ ꯑꯩ ꯗꯤꯂꯤꯠ ꯂꯣꯏꯅ ꯇꯧꯋꯤ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯦ ꯅꯣꯏꯅ ꯅꯨꯡꯉꯥꯏꯇꯕ ꯌꯥꯎꯔꯁꯨ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯃꯤꯉꯣꯟꯗꯗꯤ ꯍꯥꯏꯔꯅꯨ ꯃꯤꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕꯗꯤ ꯑꯩ ꯌꯦꯡꯉꯒ ꯂꯩꯕ ꯉꯝꯃꯣꯏ ꯍꯥꯏꯗꯤ ꯌꯥꯎꯕ ꯑꯗꯨꯒ ꯊꯦꯡꯅꯔ ꯈꯪꯒꯅꯤ ꯑꯁꯦꯡꯕ ꯃꯍꯥꯛ ꯅꯤꯁꯥ ꯁꯨꯛꯆꯥ ꯆꯥꯕ ꯃꯤꯁꯛ ꯑꯃ ꯅꯠꯇꯦꯀꯣ ꯃꯥ ꯗꯥꯟꯁ ꯇꯧꯔꯤꯗꯣ ꯅꯤꯁꯥ ꯆꯥꯕ ꯈꯣꯠꯄ ꯃꯤꯑꯣꯏꯕ ꯄꯥꯝꯖꯔꯨꯕꯩꯅꯦꯕ ꯏꯟꯁꯄꯤꯌꯔ ꯑꯣꯏꯕ ꯃꯤꯒꯤ ꯄꯥꯝꯖꯕꯁꯦ ꯑꯃꯃꯝ ꯂꯣꯏꯗꯅ ꯑꯗꯨꯃꯥꯏꯅꯅꯦꯕ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯑꯃ ꯂꯩꯌꯦꯕ ꯀꯩꯒꯨꯝꯕ ꯈꯪꯕ꯭ꯔꯥ ꯅꯈꯣꯏꯅ ꯅꯤꯁꯥ ꯆꯥꯔꯒ ꯈꯪꯕ꯭ꯔꯥ ꯐꯣꯟ ꯂꯥꯛꯑꯦ ꯇꯧꯔꯤꯁꯦ ꯑꯗꯨꯒ ꯑꯣꯀꯦ ꯀꯩꯒꯨꯝꯕ ꯈꯪꯕ꯭ꯔꯥ ꯅꯈꯣꯏꯅ ꯅꯤꯁꯥ ꯆꯥꯔꯒ ꯈꯪꯕ꯭ꯔꯥ ꯅꯤꯁꯥ ꯆꯥꯕ ꯃꯤ ꯑꯃꯅꯀꯣ ꯁꯨꯃꯥꯏꯅ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯄꯤꯕ ꯃꯤꯉꯣꯟꯗ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨꯡ ꯃꯤꯕꯨ ꯅꯣꯛꯍꯟꯅꯤꯡꯕ ꯄꯤꯕ ꯑꯣꯏꯇꯥꯔꯗꯤꯀꯣ ꯑꯣꯀꯦ ꯌꯥꯏꯌꯦ ꯅꯤꯁꯥ ꯆꯥꯔꯒ ꯇꯧꯕ ꯀꯩꯝ ꯀꯥꯏꯗꯦ ꯅꯤꯁꯥ ꯆꯥꯔꯒ ꯃꯤ ꯐꯨꯅꯗꯅ ꯈꯠꯅꯗꯅ ꯍꯥꯠꯅꯗꯅ ꯇꯧ ꯂꯩꯔꯦ ꯁꯨꯒꯨꯝꯕ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯇꯧꯕ ꯑꯣꯏꯇꯥꯔꯗꯤ ꯅꯣꯏ ꯅꯤꯁꯥ ꯆꯥꯕ ꯌꯥꯏ ꯑꯗ ꯀꯩꯁꯨ ꯂꯥꯟꯅ ꯈꯟꯅꯤꯡꯉꯥꯏ ꯂꯩꯇꯦ ꯅꯤꯁꯥ ꯆꯥꯔ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯗꯨ ꯇꯥꯔꯁꯨ ꯃꯍꯥꯛꯇꯤ ꯅꯤꯁꯥ ꯆꯥꯔ ꯇꯧꯕ ꯅꯠꯇꯦꯀꯣ ꯑꯗꯨꯏ ꯄ꯭ꯔꯨꯐ ꯑꯝꯇꯪ ꯑꯩ ꯄꯤꯒꯦ ꯄꯩꯁꯥ ꯇꯥꯜꯂꯤꯅꯦꯅ ꯁꯥꯎꯔꯒ ꯂꯩꯔꯝꯃꯦ ꯑꯗꯣ ꯑꯩꯗꯤ ꯄꯨꯡ ꯌꯥꯝ ꯅꯨꯡꯁꯤ ꯁꯤꯒꯨꯝꯕ ꯎꯕꯁꯦ ꯃꯤꯅꯨꯡꯁꯤ ꯌꯥꯝ ꯆꯥꯎꯋꯦ ꯑꯃꯨꯛꯇ ꯌꯥꯝ ꯌꯥꯝꯗꯕ ꯆꯥ ꯊꯛꯅꯕ ꯂꯨꯄꯥ 10 ꯈꯛꯇꯪ ꯊꯝꯖꯔꯝꯒꯦ ꯃꯌꯥꯝ ꯑꯩ ꯑꯃꯨꯛꯇ ꯃꯆꯥ ꯑꯃ ꯈꯔꯗꯤ ꯃꯆꯥ ꯑꯃ ꯇꯧꯔꯝꯒꯦꯀꯣ ꯄꯩꯁꯥꯗꯤ ꯁꯤꯅꯤ ꯑꯗꯨꯅ ꯑꯩ ꯑꯃꯨꯛꯇ ꯄꯤꯔꯝꯒꯦ ꯇꯥꯡꯁꯦ ꯒꯥꯔꯤ ꯊꯥꯎ ꯌꯦꯡꯉꯣ ꯗꯨꯠ ꯁꯤꯁꯦ ꯃꯥꯒꯤ ꯃꯁꯥ ꯈꯪꯗꯗꯅ ꯑꯩꯅ ꯍꯥꯞꯄꯅꯦ ꯚꯤꯗꯤꯑꯣꯁꯦ ꯃꯥꯒꯤ ꯋꯥꯆꯞꯀꯤ ꯁ꯭ꯇꯦꯇꯁꯇ ꯊꯝꯃꯛꯄꯅꯦꯕ ꯁꯤꯁꯦ ꯃꯥ ꯏꯁꯩ ꯌꯦꯡꯉꯨ ꯍꯜꯂꯛꯄꯗꯅꯦ ꯄꯨꯡ 1:30 ꯑꯗꯥꯏ ꯇꯥꯔꯦꯕ ꯁꯤ ꯊꯥꯒꯠꯂꯛꯄꯗꯣ ꯑꯗꯨ ꯌꯦꯡꯉꯣꯕ ꯀꯩꯒꯨꯝꯕ ꯏꯁꯩ ꯌꯦꯡ ꯍꯜꯂꯛꯄꯗ ꯅꯤꯁꯥ ꯆꯥꯕ ꯃꯤ ꯑꯃꯅ ꯋꯥ ꯉꯥꯡꯕꯗ ꯁꯨꯃꯥꯏꯅ ꯉꯥꯡꯒꯗ꯭ꯔꯥ ꯁꯨꯃꯥꯏꯅ ꯇꯧꯒꯗ꯭ꯔꯥ ꯈꯣꯠꯀꯗ꯭ꯔꯥ ꯁꯤꯅꯤ ꯑꯣꯀꯦ ꯒꯥꯏꯁ ꯁꯤꯅꯤ ꯑꯩ ꯉꯁꯤꯒꯤ vlog ꯑꯗꯣ ꯒꯥꯏꯁ ꯍꯥꯏꯗꯤ ꯈꯪꯕ꯭ꯔꯥ ꯑꯩ 30K ꯌꯧꯔꯛꯄꯒꯤ ꯖꯔꯅꯤꯒꯤ vlog ꯍꯥꯏꯗꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯀꯃꯥꯏꯅ ꯌꯧꯔꯛꯄꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯗꯣ ꯁꯖꯦꯁꯇꯣ ꯈꯔ ꯄꯤꯕꯤꯌꯣ ꯈꯣꯠꯄꯤꯌꯣ ꯍꯥꯏꯅ ꯌꯨꯇꯨꯕꯔ ꯑꯅꯧꯕ ꯃꯌꯥꯝꯅ ꯍꯥꯏꯗꯅꯀꯣ ꯑꯗꯨꯏ vlogꯇ ꯑꯩ ꯁꯦꯝꯃꯛꯀꯗꯧꯕꯁꯦ ꯈꯪꯕ꯭ꯔꯥ ꯑꯩ vlog ꯑꯃ ꯂꯩꯔꯤꯕ ꯍꯥꯏꯗꯤ ꯑꯩ ꯍꯧꯖꯤꯛꯀꯥꯟ ꯏꯗꯤꯇꯤꯡ ꯇꯧꯕ ꯃꯇꯝ ꯁꯪꯗꯕꯒꯤꯀꯣ vlogꯁꯦ ꯅꯝꯖꯟꯅ ꯂꯣꯏꯕ vlog ꯑꯃ ꯂꯩꯕ ꯍꯥꯏꯗꯤ 30K ꯌꯧꯕꯒꯤꯀꯣ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯃꯅ ꯑꯩꯉꯣꯟꯗ ꯇ꯭ꯔꯤꯠ ꯇꯧꯕꯤꯕꯒꯤ ꯑꯗꯨꯒꯤ vlog ꯇꯥꯅ ꯁꯦꯝꯃꯛꯑꯒꯦꯕ ꯑꯗꯨꯏ vlogꯇꯣ ꯊꯥꯒꯠꯂꯛꯄ ꯂꯣꯏꯔ ꯃꯇꯨꯡꯗ ꯑꯗꯨꯏ ꯃꯊꯪꯒꯤ vlogꯇꯨꯗ ꯍꯧꯖꯤꯛꯀꯤ vlogꯇꯣ ꯁꯦꯝꯃꯛꯑꯒꯦ ꯑꯗꯨꯅ ꯃꯌꯥꯝ ꯋꯥꯁꯨ ꯋꯥꯅ ꯈꯛꯇꯪ ꯉꯥꯏꯕꯤꯌꯨ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯅꯣꯡꯃꯩ ꯇꯥꯜꯂꯒ ꯆꯥꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯕꯅꯤꯅ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯤ ꯌꯨꯇ꯭ꯌꯨꯕꯇ ꯉꯥꯛꯇ ꯐꯣꯀꯁ ꯊꯥꯗꯕ ꯉꯝꯗꯦꯕ ꯑꯗꯨ ꯃꯇꯤꯛꯇꯤ ꯄꯥꯝꯖꯩ ꯑꯗꯨ ꯇꯥꯔꯁꯨ ꯌꯨꯇ꯭ꯌꯨꯕꯁꯤꯗ ꯉꯥꯛꯇ ꯐꯣꯀꯁ ꯊꯥꯗꯕ ꯉꯝꯗꯦ ꯑꯗꯨ ꯇꯥꯔꯁꯨ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯒ ꯑꯁꯨꯝꯅ ꯀꯩꯝ ꯈꯪꯖꯗꯕ ꯀꯩꯝ ꯍꯩꯖꯗꯕ ꯑꯩꯍꯥꯛꯄꯨ ꯍꯧꯖꯤꯛ 30K ꯌꯧꯍꯟꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯕꯨ ꯑꯗꯨꯝ ꯃꯇꯤꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯩ ꯊꯃꯣꯏꯗ ꯄꯦꯟꯕ ꯐꯥꯎꯋꯦ ꯑꯗꯨꯝ ꯃꯇꯤꯛ ꯅꯨꯡꯉꯥꯏꯕ ꯐꯥꯎꯋꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯍꯦꯠꯁ ꯑꯣꯐ ꯑꯃꯨꯛ ꯑꯗꯨꯅ ꯃꯌꯥꯝ ꯉꯁꯤꯗꯤ ꯁꯤ ꯑꯩ vlog ꯑꯁꯤ ꯃꯇꯥꯡ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ ꯃꯊꯪꯒꯤ vlogꯇꯣ ꯃꯌꯥꯝ ꯄꯨꯟꯅ ꯊꯦꯡꯅꯁꯤꯀꯣ ꯃꯍꯧꯁꯥꯒꯨꯝ ꯉꯁꯤꯒꯨꯝ ꯑꯗꯨꯝ ꯃꯥꯏꯊꯣꯡꯅ ꯃꯃꯜ ꯃꯤꯅꯨꯛꯀ ꯂꯣꯏꯅꯅ ꯅꯣꯛꯅ ꯈꯦꯅ ꯍꯔꯥꯎꯅ ꯂꯩꯔꯝꯃꯨ ꯍꯥꯏꯗꯤ ꯄꯨꯟꯁꯤ ꯍꯥꯏꯁꯦ ꯇꯝꯕ ꯉꯝꯗꯦ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯀꯥꯏꯅꯈꯤꯗꯧ ꯉꯥꯛꯇꯅꯦ ꯅꯪ ꯑꯩ ꯉꯁꯤ ꯊꯦꯡꯅꯔꯤꯁꯦ ꯍꯧꯖꯤꯛ ꯀꯥꯏꯅꯅꯤ ꯍꯣꯔꯦꯟ ꯀꯥꯏꯅꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯍꯧꯖꯤꯛ ꯃꯐꯧ ꯗꯥꯝꯒꯤ ꯑꯣꯀꯦ ꯖꯁ ꯐꯣꯔꯒꯦꯠ ꯏꯠ ꯅꯨꯡꯉꯥꯏꯇꯕ ꯃꯤꯀꯨꯞ ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ ꯅꯨꯡꯉꯥꯏꯇꯕ ꯃꯤꯀꯨꯞꯁꯨ ꯀꯥꯎꯊꯣꯛꯑꯁꯤ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯈꯛꯇꯪ ꯗ ꯍꯤꯡꯅꯕ ꯍꯣꯠꯅꯁꯦ ꯑꯗꯣ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯗꯤ ꯑꯇꯩ ꯀꯩꯝ ꯅꯠꯇꯦꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯍꯤꯡꯉꯤꯉꯩ ꯃꯤꯀꯨꯞꯇ ꯑꯩꯈꯣꯏ ꯊꯦꯡꯅꯔꯤꯕ ꯃꯤꯀꯨꯞꯇꯀꯣ ꯃꯤꯑꯣꯏꯕꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯕ ꯆꯥꯡ ꯄꯥꯡꯍꯧꯁꯦ ꯍꯥꯏꯗꯤ ꯃꯤꯑꯣꯏꯕꯒꯤ ꯃꯇꯦꯡꯁꯦ ꯑꯩꯈꯣꯏꯅ ꯄꯥꯡꯅꯤꯡꯕ ꯃꯇꯝꯗ ꯂꯥꯛꯇꯕꯅꯦ ꯀꯅꯥꯒꯨꯝꯕ ꯂꯝꯕꯤ ꯆꯠꯂꯤꯉꯩꯗ ꯑꯋꯥꯕ ꯑꯃ ꯍꯥꯏꯗꯤ ꯒꯥꯔꯤ ꯌꯥꯗꯗꯅ ꯏꯜꯂ ꯂꯩꯔꯝꯕꯒꯨꯝꯕ ꯅꯠꯇ꯭ꯔꯒꯅ ꯏꯃꯥ ꯑꯃꯅ ꯄꯣꯠ ꯑꯔꯨꯝꯕ ꯊꯥꯡꯕ ꯉꯝꯗꯕꯒꯨꯝꯕ ꯑꯗꯨꯗ ꯂꯩꯔꯝꯕꯗꯣ ꯁꯣꯔ ꯂꯥꯟꯊꯣꯛꯄ ꯉꯝꯗ ꯂꯩꯔꯝꯕꯗꯣ ꯑꯗꯨꯒꯨꯝꯕꯗ ꯑꯩꯈꯣꯏ ꯌꯥꯔꯤꯉꯩ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯣꯠꯅꯁꯦ ꯉꯁꯤ ꯁꯤꯅꯤ ꯍꯌꯦꯡ ꯁꯤꯅꯤ ꯍꯥꯏꯕ ꯉꯝꯄꯣꯠꯇꯦ ꯑꯗꯨꯒ ꯃꯇꯦꯡ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯄꯥꯡꯅꯤꯡꯕ ꯃꯇꯝꯗ ꯂꯥꯛꯑꯣꯏ ꯑꯗꯨꯒ यार खराब हो जाता है ओके मतलब प्रॉब्लम है बस अंदर ना हाई ले रे सना ले बकम बकना यार